ꯅꯨꯄꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥ ꯌꯥꯎꯕ ꯄꯥꯝꯕ꯭ꯔꯣ ꯃꯌꯥ ꯌꯥꯎꯗꯕ ꯄꯥꯝꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯅꯨꯄꯤꯗꯣ ꯑꯅꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯃꯌꯥꯡ ꯀꯪꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯑꯅꯣꯏꯕꯗꯣ ꯑꯅꯣꯏꯕ ꯄꯥꯝꯃꯦꯕ ꯑꯅꯣꯏꯕꯗꯤ ꯄꯥꯝꯗꯦꯕ ꯑꯃꯨꯛ ꯄꯥꯝꯗꯦ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯀꯪꯕꯗꯤ ꯄꯥꯝꯃꯦꯕ ꯑꯀꯪꯕ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯗꯣ ꯁꯦꯀꯦꯟ ꯍꯦꯟ ꯂꯧꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯦꯁꯦꯁꯔꯤꯁ ꯁꯨꯅ ꯒꯥꯔꯤꯗꯗꯤ ꯁꯨꯅ ꯍꯥꯞꯄꯛꯄꯁꯦ ꯐꯖꯅ ꯀꯦꯔꯒ ꯃꯇꯝ ꯈꯔ ꯊꯧꯅꯔꯒ ꯃꯤꯗꯨꯅ ꯌꯣꯟꯊꯣꯔꯛꯄ ꯀꯥꯟꯗ ꯂꯩꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏ ꯁꯨꯅ ꯌꯥꯎꯗꯣꯏꯅꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯄꯤꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯂꯧꯔꯁꯦꯀꯣ ꯌꯥꯅꯔꯦꯀꯣ ꯑꯗꯣ ꯁꯦꯀꯦꯟ ꯍꯦꯟꯗꯁꯨ ꯅꯨꯄꯤ ꯐꯪꯕ꯭ꯔꯥ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ 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 ꯉꯁꯤꯗꯤ ꯑꯩ ꯏꯅꯥꯎꯕꯣꯅꯦꯝ ꯑꯩꯅ ꯅꯣꯡ ꯅꯤꯅꯤ ꯄꯨꯜꯂꯨꯗꯕꯗꯒꯤ ꯃꯥꯁꯤ ꯐꯨꯋꯥꯎꯅꯔ ꯂꯩꯔꯝꯃꯦꯀꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯃꯨꯛ ꯁꯝ ꯀꯛꯊꯠꯂꯁꯦ ꯀꯣ ꯈꯔ ꯍꯦꯔꯣ ꯑꯃꯨꯛ ꯃꯥꯟꯅꯕ ꯅꯪꯅ ꯀꯛꯀꯅꯨꯀꯣ ꯑꯩ ꯀꯛꯑꯔꯣꯏꯕ ꯂꯝꯗꯨꯝꯗ ꯀꯛꯂꯁꯦꯕ ꯈꯨꯡꯗꯨꯝꯗ ꯍꯣꯏ ꯌꯥꯔꯦ ꯑꯥꯗ ꯗꯥ ꯁꯤꯝꯁꯟꯗ ꯀꯛꯎꯁꯦ ꯀꯣ ꯏꯝꯐꯥꯜꯗ ꯌꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯅꯦꯝꯁꯦ ꯃꯥꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯣ ꯈꯔ ꯑꯩ ꯀꯂꯦꯛ ꯇꯧꯔꯛꯑꯒꯦ ꯉꯁꯤꯗꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯁꯨ ꯀꯨꯏꯔꯦꯗꯅ ꯀꯣ ꯌꯥꯝ ꯐꯨꯅꯤꯡꯉꯤ ꯅꯪ ꯂꯣꯛ ꯈꯨꯕ ꯐꯠꯇ꯭ꯔꯤꯕꯣ ꯐꯠꯇ꯭ꯔꯦ ꯍꯤꯗꯥꯛ ꯊꯛꯇ꯭ꯔꯕꯣ ꯅꯍꯥꯟ ꯑꯩꯅ ꯄꯤꯕꯗꯣ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯅꯍꯥꯟ ꯑꯩꯅ ꯄꯤꯕ ꯑꯊꯨꯝꯕꯗꯣ ꯂꯣꯏꯔꯦ ꯂꯣꯏꯈ꯭ꯔꯦ ꯌꯥꯔꯣꯏ ꯊꯛꯑꯔꯣꯏ ꯅꯣꯏ ꯑꯗꯨꯗꯤ ꯑꯃ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯨꯔꯛꯑꯦ ꯑꯗꯨꯁꯨ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯧꯔꯁꯦ ꯀꯣꯏꯁꯟꯁꯦꯀꯣ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯪꯒꯗꯕ ꯀꯣꯏꯁꯟꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯅꯦꯝꯗ ꯑꯉꯥꯡꯁꯤ ꯌꯥꯝ ꯂꯥꯡꯉꯤ ꯁꯨꯟ ꯃꯣꯃꯣ ꯃꯣꯃꯣ ꯍꯣꯏ ꯃꯣꯃꯣ ꯃꯣꯃꯣ ꯂꯥꯡꯃꯛꯅꯣ ꯄꯥꯀꯣ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏ ꯁꯥꯔꯥ ꯑꯁ ꯆꯝꯄꯥ ꯂꯥꯡꯕꯗ ꯂꯣꯏꯔꯦ ꯉꯔꯥꯡ ꯏꯁꯤꯡ ꯏꯆꯥꯎꯗꯒꯤ ꯇꯥꯎꯊꯔꯛꯄꯅꯦ ꯃꯥꯁꯦ ꯂꯥꯡꯉꯦ ꯃꯆꯤꯟ ꯃꯆꯥꯁꯦ ꯌꯥꯝ ꯂꯥꯡꯉꯦꯕ ꯐꯔꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦꯀꯣ ꯕꯣꯅꯦꯝꯁꯦ ꯆꯥꯛ ꯆꯥꯕꯤꯔꯛꯑꯕ ꯉꯁꯤ ꯆꯥꯔꯦ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯣꯜꯒ ꯀꯣ ꯁꯣꯜ ꯀꯩꯅꯣ ꯁꯣꯜ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗꯀꯣ ꯅꯞ ꯅꯠꯇꯦꯀꯣ ꯅꯪꯒꯤꯁꯤ ꯄꯤꯝꯄꯜꯁ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯅꯞ ꯅꯠꯇꯦꯕ ꯑꯩꯅ ꯇꯩꯊꯣꯛꯄꯁꯦ ꯅꯞ ꯊꯤꯅꯦꯕ ꯌꯥꯔꯦ ꯍꯧꯔꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯕ ꯆꯒꯦꯝꯒ ꯎꯝ ꯀꯔꯤꯅꯣ ꯆꯒꯦꯝꯒ ꯁꯣꯜꯒ ꯍꯥꯏꯁꯤꯕꯨ ꯊꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯊꯔꯣꯏ ꯎꯝ ꯑꯗꯨꯒ ꯆꯥꯏ ꯆꯒꯦꯝꯒ ꯊꯔꯣꯏꯒ ꯄꯨꯟꯅ ꯊꯣꯡꯕ꯭ꯔꯣ ꯑꯥ ꯆꯒꯦꯝ ꯊꯣꯡꯕꯗ ꯊꯔꯣꯏ ꯍꯥꯞꯄ ꯑꯥ ꯕꯣꯅꯤꯌꯝ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯍꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯊꯣꯡꯕꯤꯕ ꯁꯤꯗꯤ ꯁꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ꯭ꯔꯤ ꯎꯝ ꯁꯤꯔꯗꯤ ꯁꯤꯔꯦꯅ ꯕꯣꯅꯦꯝꯅꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯀꯦꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯕꯣꯅꯦꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯔꯦꯗꯤ ꯍꯥꯏ ꯈꯨꯕꯗꯤ ꯂꯦꯞꯇꯦ ꯕꯣꯅꯦꯝꯅ ꯈ꯭ꯋꯥꯏꯗꯒꯤꯀꯣ ꯅꯨꯡꯉꯥꯏ ꯃꯤ ꯁꯤꯕ ꯌꯥꯎꯔꯅꯤ ꯉꯁꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯔꯥ ꯑꯁ ꯌꯥꯔꯦ ꯌꯥꯔꯦꯗꯤ ꯍꯥꯏ ꯂꯣꯛ ꯈꯨꯕꯗꯤ ꯂꯦꯞꯇꯦ ꯕꯣꯅꯦꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯅꯨꯃꯤꯠ ꯀꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯅꯪꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒ ꯁꯝꯃꯤꯟꯅꯩꯀꯣ ꯄꯟꯇꯥꯁꯨ ꯆꯥꯃꯤꯟꯅꯩ ꯄꯟꯇ꯭ꯔꯥ ꯄꯟꯇ꯭ꯔꯥ ꯍꯥꯏꯁꯤꯕꯨ
Angang ꯄꯜꯂꯒ ꯀꯥꯕꯗꯨꯔꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯄꯤꯛꯅꯤꯛ ꯆꯠꯂꯦ ꯄꯤꯛꯅꯤꯛꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯃꯥꯒꯤ ꯃꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯁꯥꯔꯝꯕꯗꯣ ꯈꯪꯄꯣꯛꯁꯪ ꯈꯄꯨꯛꯁꯪꯗ ꯆꯥꯔꯝꯃꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯈꯪꯉꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯁꯤꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯣꯏꯆꯠ ꯆꯠꯂꯤ ꯄꯤꯛꯅꯤꯛꯁꯨ ꯆꯠꯂꯤ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯥ ꯍꯦꯛ ꯑꯩ ꯎꯔꯦꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯣꯏ 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 ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯦ ꯇꯣꯊꯪ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤ ꯇꯣꯊꯪꯗꯣ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯂꯩꯕ ꯂꯩꯔꯤꯉꯩꯗ ꯂꯩꯔꯤꯉꯩꯗꯀꯣ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯟꯅꯨꯄꯤ ꯑꯃ ꯀꯣ ꯕꯣꯅꯤꯝꯒꯤꯁꯨ ꯏꯆꯟꯅꯤ ꯑꯩꯒꯤꯁꯨ ꯏꯆꯟ ꯊꯣꯛꯏꯀꯣ ꯑꯩꯒꯤ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯁꯨ ꯃꯥꯒꯤ ꯍꯦꯛ ꯃꯨꯁꯦ ꯃꯆꯟꯅꯨꯄꯤ ꯇꯣꯊꯪ ꯂꯩꯁꯥ ꯐꯥꯅ ꯑꯗꯨꯝ ꯂꯩꯈꯤꯗꯕꯅꯦꯕꯀꯣ ꯑꯥ ꯑꯗꯨ ꯃꯣꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯑꯗꯨ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯐꯔꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯪꯉꯛꯑꯒꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯕꯣꯅꯦꯝꯁꯦꯀꯣ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯏꯁꯤꯡ ꯈꯤꯇꯪ ꯂꯧꯔꯒꯦꯀꯣ ꯉꯥꯏ ꯁꯦ ꯑꯝꯇ ꯊꯛꯆꯤꯜꯂꯨ ꯁꯤꯕ ꯇꯥꯔꯦ ꯍꯩꯁ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯥꯠꯇꯣꯛꯇꯕ ꯈꯨꯗꯅꯕꯅꯤ ꯈꯨꯔꯔꯣꯏ ꯑꯗꯨꯗꯤ ꯂꯧꯊꯣꯛꯑꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯔꯦ ꯑꯁ ꯍꯥꯏꯌꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯃꯤꯠ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦꯀꯣ ꯅꯣꯛꯄ ꯌꯥꯗꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯗꯩꯗꯤ ꯐꯔꯅꯤ ꯄꯨꯡꯐꯥ ꯐꯔꯦ ꯂꯧꯈꯠꯂꯨꯔꯣ ꯐꯠꯇ꯭ꯔꯥ ꯑꯁ ꯌꯥꯗꯦ ꯕꯣꯅꯦꯝꯗ ꯂꯩꯕꯥꯛ ꯆꯪꯗ꯭ꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯅꯨ ꯈꯨꯖꯔꯁꯅꯨ ꯑꯩ ꯊꯤꯡꯉꯔꯣꯏ ꯕꯣꯅꯦꯝꯁꯦꯀꯣ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯁꯨ ꯆꯥꯎꯕꯗꯤ ꯆꯥꯎꯔꯦꯗꯅꯀꯣ ꯍꯌꯦꯡ ꯑꯃꯨꯛꯀ ꯆꯥꯎꯔꯒꯗꯤ ꯁꯤꯗꯩ ꯑꯃꯨꯛ ꯈꯤꯇꯪꯒ ꯆꯥꯎꯈꯠꯂꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯗꯣꯛꯇꯔꯁꯨ ꯑꯣꯏꯗꯣ ꯗꯣꯛꯇꯔꯁꯦ ꯀꯔꯝꯕꯒꯤ ꯗꯣꯛꯇꯔꯅꯦ ꯁꯟꯒꯤꯔꯥ ꯃꯤꯒꯤꯔꯥ ꯃꯈꯜ ꯂꯩꯅ ꯁꯟꯒꯤꯁꯨ ꯗꯣꯛꯇꯔ ꯂꯩꯅꯀꯣ ꯌꯦꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯃꯦꯡꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯀꯔꯝꯕꯒꯤ ꯗꯣꯛꯇꯔꯅꯣ ꯋꯥꯔꯥꯏꯒꯤ ꯗꯣꯛꯇꯔꯅꯤ ꯅꯪꯅ ꯑꯣꯏꯕꯗꯣ ꯗꯣꯛꯇꯔꯗꯣ ꯍꯥꯏꯔꯛꯑꯣ ꯃꯤꯒꯤ ꯅꯠꯇ꯭ꯔꯗꯤ ꯁꯟꯒꯤꯔꯣ ꯃꯤꯒꯤ ꯃꯤꯒꯤꯗꯁꯨꯀꯣ ꯃꯈꯜ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯔꯨꯒꯤ ꯌꯦꯡꯕ ꯑꯗꯨꯒ ꯒꯥꯏꯅꯤꯒꯤ ꯑꯩꯅ ꯑꯗꯨꯒ ꯍꯦꯛ ꯗꯣꯛꯇꯔ ꯑꯣꯏꯔꯒꯀꯣ ꯍꯦꯛ ꯃꯤꯒꯤ ꯀꯨꯡꯅ ꯈ꯭ꯔꯨꯗꯣ ꯍꯦꯛ ꯇꯤꯛꯇꯧꯕ ꯁꯔꯨ ꯍꯥꯏꯌꯣ ꯁꯔꯨꯗꯣ ꯀꯥꯏꯍꯟꯗꯕ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯁꯔꯨ ꯇꯦꯛꯍꯟꯕꯒꯤ ꯇ꯭ꯔꯦꯛꯇꯔ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯁ ꯃꯥꯒꯤ ꯑꯟꯁꯔꯁꯤꯗꯤ ꯑꯩ ꯄꯤ ꯇꯥꯒꯦ ꯇꯧꯋꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯐꯔꯦ ꯀꯣ ꯑꯗꯨꯗꯤ ꯀꯣꯏꯁꯟ ꯑꯍꯨꯝ ꯁꯨꯕꯗ ꯕꯣꯅꯦꯝ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯀꯣ ꯅꯨꯄꯤꯕꯨꯗꯤ ꯃꯌꯥꯝ ꯀꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯝ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯅ ꯂꯩꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯂꯧꯔꯒꯗꯤ ꯑꯅꯣꯏꯕ ꯅꯨꯄꯤ ꯂꯧꯗꯣꯏꯔꯥ ꯃꯌꯥꯡ ꯀꯪꯕ ꯅꯨꯄꯤ ꯂꯧꯗꯣꯏꯔꯥ ꯀꯔꯝꯕ ꯅꯨꯄꯤ ꯂꯧꯗꯣꯏꯅꯣ ꯑꯄꯥꯝꯕ ꯁꯦꯔꯤꯌꯁꯅꯤꯀꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯅꯣꯏꯕ ꯑꯅꯣꯏꯕ ꯃꯔꯝ ꯍꯥꯏꯌꯣ ꯑꯗꯨ
ꯑꯅꯣꯏꯕ ꯑꯣꯏꯔꯗꯤꯀꯣ ꯑꯩ ꯊꯥꯡꯔꯗꯤ ꯃꯤꯅ ꯂꯪꯔꯅꯤꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯀꯤꯕꯁꯦ ꯑꯟꯁꯔꯁꯤ ꯏꯁꯝ ꯍꯦꯛ ꯁꯝꯅꯗꯕꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯅꯨꯄꯤꯗꯣ ꯑꯅꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯃꯌꯥꯡ ꯀꯪꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯑꯅꯣꯏꯕꯗꯣ ꯑꯅꯣꯏꯕ ꯄꯥꯝꯃꯦꯕ ꯑꯅꯣꯏꯕꯗꯤ ꯄꯥꯝꯗꯦꯕ ꯑꯃꯨꯛ ꯄꯥꯝꯗꯦ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯀꯪꯕꯗꯤ ꯄꯥꯝꯃꯦꯕ ꯑꯀꯪꯕ ꯅꯨꯄꯤ ꯈꯛꯇ ꯀꯪꯕꯗꯣ ꯀꯪꯕ ꯑꯍꯟ ꯑꯣꯏꯕꯗꯣ ꯅꯪ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯗꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯗ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯗꯤ ꯅꯪ ꯅꯨꯄꯤ ꯐꯪꯗꯕꯩ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯅꯨꯄꯤ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯅꯨꯄꯤꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯣꯅꯤꯀꯥ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯂꯦꯡꯒꯥ ꯃꯈꯣꯏꯒꯨꯝꯕ ꯄꯥꯝꯃꯤꯕ ꯃꯈꯣꯏꯒꯨꯝ ꯇꯣꯅꯤꯀꯥꯒꯨꯝꯕ ꯄꯥꯝꯃꯦꯕꯀꯣ ꯅꯨꯄꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥ ꯌꯥꯎꯕ ꯄꯥꯝꯕ꯭ꯔꯣ ꯃꯌꯥ ꯌꯥꯎꯗꯕ ꯄꯥꯝꯕ꯭ꯔꯣ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯅꯠꯇꯦ ꯃꯌꯥꯁꯦꯀꯣ ꯅꯨꯄꯤ ꯂꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯅꯀꯣ ꯃꯌꯥ ꯍꯥꯞꯂꯛꯄ ꯂꯩ ꯍꯥꯞꯂꯛꯇꯕꯁꯨ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯌꯥ ꯍꯥꯞꯂꯛꯄ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯕꯗ ꯑꯦꯁꯦꯁꯔꯤꯁ ꯍꯥꯞꯄꯛꯄꯒꯨꯝꯕ ꯒꯥꯔꯤ ꯑꯍꯟꯕ ꯍꯦꯛ ꯂꯩꯕꯁꯦ ꯈꯣꯡ ꯅꯤꯠꯐꯝ ꯐꯥꯎ ꯍꯥꯞꯂꯛꯇꯦꯕ ꯃꯣꯏꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯋꯤꯜ ꯀꯦꯞꯀꯨꯝꯕꯁꯨ ꯍꯥꯞꯂꯛꯇꯦꯕ ꯑꯗ ꯁꯤꯠ ꯀꯣꯚꯔꯁꯨ ꯍꯥꯞꯂꯛꯇꯦꯕꯀꯣ ꯁ꯭ꯇꯤꯌꯔꯤꯡ ꯀꯣꯚꯔ ꯐꯥꯎ ꯍꯥꯞꯂꯛꯇꯦꯕ ꯑꯩꯈꯣꯏ ꯂꯩꯅꯕꯒꯤ ꯀꯣꯚꯔꯗꯣ ꯑꯗꯨꯁꯨ ꯍꯥꯞꯂꯛꯇꯦꯕ ꯑꯍꯟꯕ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯗꯣ ꯅꯨꯄꯤꯗꯁꯨ ꯃꯌꯥ ꯍꯥꯞꯂꯛꯇꯕ ꯂꯩꯕꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯀꯔꯤ ꯄꯤꯁꯨꯝ ꯍꯥꯏꯕ꯭ꯔꯥ ꯄꯤꯁꯨꯝꯒꯨꯝꯕꯁꯨ ꯍꯥꯞꯄꯛꯇꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕ꯭ꯔꯥ ꯂꯣꯏꯅ ꯁꯨꯅ ꯑꯦꯁꯦꯁꯔꯤꯁ ꯁꯨꯅ ꯌꯥꯔꯦ ꯃꯤꯆꯨꯝꯁꯨ ꯌꯥꯎꯁꯤ ꯄꯨꯂꯞ ꯍꯥꯞꯀꯅꯤꯕ ꯄꯨꯂꯞ ꯁꯨꯅ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯗꯣ ꯁꯦꯀꯦꯟ ꯍꯦꯟ ꯂꯧꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯦꯁꯦꯁꯔꯤꯁ ꯁꯨꯅ ꯒꯥꯔꯤꯗꯗꯤ ꯁꯨꯅ ꯍꯥꯞꯄꯛꯄꯁꯦ ꯐꯖꯅ ꯀꯦꯔꯒ ꯃꯇꯝ ꯈꯔ ꯊꯧꯅꯔꯒ ꯃꯤꯗꯨꯅ ꯌꯣꯟꯊꯣꯔꯛꯄ ꯀꯥꯟꯗ ꯂꯩꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏ ꯁꯨꯅ ꯌꯥꯎꯗꯣꯏꯅꯣ ꯈꯪꯕ꯭ꯔꯥ ꯇꯦꯞꯇꯒꯤ ꯇꯁ ꯏꯁꯀ꯭ꯔꯤꯟꯗꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯒꯤ ꯁꯤꯠ ꯀꯣꯚꯔꯗꯒꯤ ꯀꯩꯗꯒꯤ ꯋꯨꯐꯔꯗꯒꯤ ꯂꯣꯏꯅ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯨꯄꯤꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯂꯧꯔꯁꯦꯀꯣ ꯌꯥꯅꯔꯦꯀꯣ ꯑꯗꯣ ꯁꯦꯀꯦꯟ ꯍꯦꯟꯗꯁꯨ ꯅꯨꯄꯤ ꯐꯪꯕ꯭ꯔꯥ ꯍꯥ ꯁꯦꯀꯦꯟꯗꯁꯨ ꯅꯨꯄꯤ ꯐꯪꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯁꯦꯀꯦꯟꯗ ꯅꯨꯄꯤ ꯐꯪꯕ꯭ꯔꯣ ꯁꯦꯀꯦꯟ ꯍꯦꯟ ꯅꯨꯄꯤ ꯐꯪꯉꯦ ꯅꯪ ꯅꯍꯥꯟꯗꯩ ꯅꯪꯅ ꯀꯣꯏꯔꯤꯗꯣ ꯐꯥꯔꯁ ꯍꯦꯟ ꯉꯥꯛꯇꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯪ ꯐꯣꯟ ꯐꯥꯎꯅꯔꯕ ꯀꯣꯏꯕ ꯉꯝꯗ꯭ꯔꯦꯕ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅ ꯀꯣꯏꯔꯁꯤ ꯌꯥꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛꯇ ꯕꯣꯅꯦꯝ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯗꯣꯏꯅꯤ ꯑꯩꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯐꯥꯎꯅꯈ꯭ꯔꯕꯅꯤꯅꯀꯣ ꯕꯣꯅꯦꯝꯒꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯝꯇꯪ ꯎꯠꯆꯒꯦꯀꯣ ꯁꯤ ꯌꯦꯡꯃꯤꯟꯅꯁꯤꯅꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯕꯣꯅꯦꯝꯗꯁꯨ ꯎꯠꯂꯒꯦ ꯕꯣꯅꯦꯝꯁꯤꯁꯦ ꯀꯔꯤ ꯃꯥꯜꯂꯦ ꯐꯣꯇꯣ ꯊꯝꯅ ꯐꯣꯇꯣꯅꯦꯕꯀꯣ ꯀꯩꯀꯩ ꯐꯣꯇꯣ ꯃꯥꯜꯂꯦ ꯃꯅꯨꯡꯗ ꯌꯦꯛꯏꯁꯦ ꯀꯔꯤ ꯀꯔꯤ ꯐꯣꯇꯣ ꯃꯥꯜꯂꯦ ꯁꯨꯝ ꯅꯪꯅ ꯈꯟꯕꯗꯀꯣ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗꯣꯏꯁꯦ ꯀꯔꯝꯕ ꯐꯣꯇꯣ ꯃꯥꯟꯒꯦꯕ ꯑꯁꯤꯁꯦ ꯀꯣꯀꯨꯟ ꯃꯥꯜꯂꯦ ꯒꯨꯒꯜ ꯁꯣꯝꯒꯤꯁꯤꯗꯤ ꯐꯣꯇꯣ ꯑꯅꯤꯅꯦꯕꯀꯣ ꯒꯣꯀꯨꯜꯒ ꯁꯣꯃꯥ ꯁꯣꯃꯥ ꯑꯗꯨꯗꯤ ꯀꯔꯝꯕꯅ ꯁꯣꯃꯥꯅꯣ ꯀꯔꯝꯕꯅ ꯒꯣꯀꯨꯜꯅꯣ ꯑꯁꯤꯅ ꯁꯣꯃꯥ ꯁꯤꯅ ꯑꯁꯤꯅ ꯁꯣꯃꯥ ꯒꯣꯀꯨꯜ ꯁꯤꯅ ꯒꯣꯀꯨꯜ ꯀꯣ ꯒꯣꯀꯨꯜꯒ ꯁꯣꯃꯥꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯐ꯭ꯔꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡ ꯐ꯭ꯔꯦꯝꯗꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯐꯣꯇꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯐꯣꯇꯣꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯅꯠꯇꯦ ꯑꯁꯤꯅ ꯅꯪꯅꯤ ꯑꯁꯤꯅ ꯑꯩꯅꯤ ꯑꯃꯨꯛ ꯑꯩꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯀꯣꯛꯁꯤ ꯁꯥꯒꯠꯈ꯭ꯔꯦꯀꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯦ ꯀꯔꯤ ꯐꯣꯇꯣꯅꯣꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯤꯒꯤꯗꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯥꯒꯨꯝꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯦꯅꯤꯃꯦꯜꯁꯀꯨꯝꯕ ꯑꯩꯈꯣꯏ ꯋꯥꯜꯗ ꯊꯦꯠꯅꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯃꯥꯟꯒꯦ ꯒꯣꯀꯨꯜꯗꯤ ꯑꯣꯏꯔꯔꯣꯏ ꯗꯥ ꯒꯣꯀꯨꯜꯗꯤ ꯑꯣꯏꯔꯔꯣꯏ ꯑꯁꯤꯁꯦ ꯁꯥ ꯉꯥꯛꯇꯅꯦꯕ ꯏꯂꯤꯐꯦꯟ ꯃꯥꯜꯂꯦ ꯑꯦꯂꯤꯐꯦꯟ ꯁꯣꯝꯒꯤꯅ ꯁꯤꯅ ꯍꯨꯏ ꯃꯥꯜꯂꯦ ꯍꯨꯏ ꯍꯨꯏꯒ ꯑꯦꯂꯤꯐꯦꯟꯅꯦ ꯆꯨꯝꯕꯕꯨꯗꯤ ꯑꯅꯤꯃꯛ ꯆꯨꯝꯃꯦ ꯆꯨꯝꯕꯗ ꯑꯗꯣ ꯁꯤꯔꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝꯁꯤ ꯏꯂꯤꯐꯦꯟꯒ ꯍꯨꯏꯒꯒꯤ ꯐꯣꯇꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯣꯏꯔꯁꯨ ꯑꯇꯥꯡꯕ ꯖꯔꯃꯟ ꯁꯦꯐꯔꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯑꯥꯔꯃꯤꯒꯨꯝꯕꯅ ꯂꯣꯏꯕꯗꯣ ꯑꯗꯨꯝꯕ ꯑꯣꯏꯗꯣꯏꯅꯤ ꯑꯦꯂꯤꯐꯦꯟꯗꯤ ꯋꯥꯏꯠ ꯏꯂꯤꯐꯦꯟ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯏꯟꯁꯇꯥ ꯄꯦꯖꯇꯨꯁꯨ ꯁꯤꯗ ꯎꯠꯆꯔꯦ ꯅꯣꯛꯀꯅꯨ ꯏꯟꯁꯇꯥ ꯄꯦꯖꯁꯨ ꯁꯤꯗ ꯂꯩꯖꯔꯦ ꯏꯟꯁꯇꯥ ꯄꯦꯖꯁꯤꯗ ꯃꯌꯥꯝꯁꯨ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯐꯣꯇꯣ ꯂꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯆꯥꯝꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯗꯤꯂꯤꯚꯔꯤꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦꯀꯣ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯣꯇꯣꯁꯦ ꯎꯠꯆꯔꯒꯦ ꯃꯌꯥꯝꯗ ꯁꯤꯅ ꯍꯨꯏꯅꯤ ꯁꯤꯅ
elephant have the karambano have the honore do yang halage ko ma'am da yang halage sta lai rega photo ani kana man ke ona asina nang asina aina hui tare ko nang na elephant yang jaro se fajabra yango fajabra akhoi da thamraga ai thamdoi ne ke dorake sina ai photo ni ko ma'am sta lai luang frame dagi moina gift tawbirak pa hai tare ko gift tawbirak pane photo se akoina piraga adu yam nana sembire mayam so apamba yaw adum order taw sinbio ai luang frame gi phone number su makha da hapcharange description da su IG link su kaisu loina hapcharange ma'am do sima lai jare adu duga mathang sa bonem gi si kaksing garden da nam gi photo ni ko magi ti nan mane ti post ta ne bonem ado bonem gi mafam dagi luang frame da su tagat wahi amani khatang hongdopio luang frame hayo luang frame nangi akhoi ichel inausing chinnaw anigi ichel inaugi anigi photo pirak pa nungaire thank you hena zakhot po isan hena zakhot pa oisanu zakhot patang pan mada minute ma chatle ko magi kenu tapai jang je hane mayam aisu wangang basu khara khara haye ko ale mathang boni ni makha tawa question amu lakhat chara ki bonem je ko taibangda ko taibangda bombo khaibu uraba ure ba pura pukhai nongmai kapna badi namai kapna badi udre bom pukhai badi ure namin na kamai tawe aduna akoi pastor quarter do aduna matakta kare kaichil lamda adita ureba kamai tawraga kanana pukhai halino police su lae army su lae commando su lae lai mak lae narondi naron lagradi naron sigi bom do akwai kamai na pukhai halino boina puraga makoina puraga pinda lauthokraga nang tokpa nang uhawbra uhawe nang mai gumadi sadro moigi manin sai ba adu nang chatti chatpra bom pakai monaka ha sing mage ha chatpra chatti chale adu ai pupu ko chatti le nok ta bidha nang no di kanan taro nang gi keno do wahi do chatti chatle ba ko chatti chatlaga nang na pupu khoi da leiba adu pauna kana na hairei ba ai gi inau ko thangna do bom pokai ba gi mai su sa gi ba pin chatlaga langba chu hori ni ba aduga nang na asom da leiri ni adu nang je grammar ma ila la le ni nang bom pokai ba di cinema do male simada ure ba pare mayam gasi gi di smaina dum tentang dum ko sa lakhat sake hojikti bonem na khwai dagi pamjaba isai ama aingonda hairaga aina mar organ khongda ai organ khongda basu kuire ko do yengage si achaw se khongra si macha se khongra si achaw ja ada nang na pam isai ama tang haibiro se kungkhalalura haibiro kungkhalalura da sina ji ni sina si ni ko daga khongdabadi kuire he ngasi urakpadagi ningsinga khongdisini tabisi
mayam ꯁꯤꯗꯗꯤ ꯄꯨꯔꯥ ꯄꯥꯠ ꯅꯨꯡ ꯌꯥꯎꯔꯛꯄꯅꯤꯅ ꯈꯤꯇꯪ ꯇꯥꯕ ꯋꯥꯠꯂꯤꯀꯣ ꯁꯣꯝꯒꯤ ꯁꯤꯡꯒꯜ ꯈꯣꯡꯕ ꯌꯥꯏꯕ ꯁꯤꯒꯤꯅ nokningbana khawrangin tabiyuba Hello. Hello Pak. Kau si paleo kau si paleo Fare, mayam ngasigidi sumaina tektakna loiselase mathanggi blog amuk ngaiminarasiko. Yam na to. Adudi mayamda bidai. bidai lau jare